ꯀꯣꯀꯣꯃꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯀꯟꯕ ꯈꯣꯡꯆꯠ ꯁꯤꯟꯖꯕꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯅ ꯁꯔꯨꯛ ꯌꯥꯕꯤꯈꯤꯕ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ MLA ꯃꯤꯅꯤꯁꯇꯔ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯉꯥꯛꯀꯤ ꯃꯤ ꯃꯌꯥꯝꯁꯨ ꯌꯥꯎꯕꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯖꯕꯗ MLA ꯑꯅꯤꯃꯗꯤ ꯂꯥꯛꯈꯤ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯣꯏꯅꯅ ꯑꯗꯨꯒꯨꯝꯂꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯅꯤꯄꯨꯔ ꯀꯟꯒꯗꯕ ꯈꯣꯡꯆꯠ ꯑꯗꯨꯗ ꯂꯦꯡꯕꯤꯔꯛꯈꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯝꯃꯨꯅꯤꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥन ꯇꯣꯉꯥꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯗꯒꯤ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ CSO ꯈꯨꯗꯤꯡꯃꯛꯄꯨ ꯀꯣꯀꯣꯃꯤꯒꯤ ꯁꯥꯏꯠꯇꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯄ꯭ꯔꯤꯟꯁ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯥꯒꯠꯆꯔꯤ ꯑꯗꯨ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯂꯧꯖꯈꯤꯕ ꯋꯥꯔꯦꯞ ꯇꯔꯦꯠ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯀꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ MLAꯁꯤꯡ ꯃꯤꯅꯤꯁꯇꯔꯁꯤꯡꯅꯁꯨ ꯃꯁꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯊꯕꯛꯇ ꯑꯊꯨꯕ ꯃꯇꯝꯗ ꯊꯣꯛꯅꯕ ꯊꯕꯛ ꯄꯥꯏꯈꯠꯍꯟꯅꯤꯡꯉꯤ ꯃꯁꯤꯗ ꯃꯈꯣꯏꯒꯤ ꯀꯔꯤꯝꯇ ꯅꯥꯆꯨꯡꯗꯕ ꯆꯨꯞꯂꯨꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯁꯤꯟꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯛꯑꯒꯗꯤ ꯃꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯈꯨꯗꯣꯡꯆꯥꯗꯕ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯅꯗꯕꯗ ꯊꯣꯛꯂꯛꯄ ꯌꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤ ꯍꯥꯟꯅ ꯑꯩꯈꯣꯏ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯑꯩꯈꯣꯏ ꯑꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯁꯧꯒꯠꯄ ꯑꯗꯒꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯁꯧꯒꯠꯄ MLA 10 ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯃꯅꯨꯡꯗꯁꯨ ꯌꯥꯎꯔꯝꯕ ꯌꯥꯏ ꯃꯁꯤꯅ ꯄꯨꯔꯥ ꯑꯣꯄꯟꯂꯤ ꯐꯣꯡꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕꯗꯨ ꯍꯥꯏꯕ ꯉꯝꯃꯒ ꯃꯗꯨꯁꯨ ꯄꯨꯔꯥ ꯑꯔꯥꯟꯕ ꯄꯣꯠꯁꯛ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡ ꯃꯅꯤꯄꯨꯔ ꯀꯥꯏꯅꯅꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯑꯁꯤꯒꯨꯝꯕ ꯑꯆꯧꯕ ꯚꯥꯏꯑꯣꯂꯦꯟꯁ ꯊꯣꯛꯅꯕ ꯊꯧꯗꯣꯛ ꯑꯗꯨ ꯑꯣꯄꯟꯂꯤ ꯍꯥꯏꯕ ꯉꯝꯃꯒ ꯑꯩꯈꯣꯏꯒꯤ ꯑꯆꯨꯝꯕ ꯐꯤꯔꯦꯞ ꯂꯩꯉꯥꯛꯅꯁꯨ ꯃꯁꯥꯅ ꯂꯥꯎꯊꯣꯛꯈꯤꯕ ꯃꯤꯌꯥꯝꯅꯁꯨ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅꯁꯨ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕ ꯈꯨꯗꯤꯡꯃꯛꯅꯁꯨ ꯉꯁꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤ ꯀꯔꯤꯅ ꯊꯣꯛꯍꯟꯕꯅꯣ ꯍꯥꯏꯕꯗꯨ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯕ ꯃꯇꯝꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯍꯨꯠ ꯑꯣꯏꯔꯤꯕ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯄꯥꯛꯀꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯇ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣই ꯀꯣꯀꯣꯃꯤ ꯁꯥꯏꯠꯇꯒꯤ ꯉꯁꯤꯁꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯍꯟꯖꯟꯅ ꯍꯥꯟꯅꯗꯒꯤ ꯑꯩꯈꯣꯏ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯜ ꯀꯌꯥꯅ ꯇꯛꯁꯤꯟꯈꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯃꯥ ꯀꯌꯥꯅ ꯇꯛꯁꯤꯟꯈꯤꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯃꯁꯤꯗ ꯁꯨꯝ ꯊꯧꯁꯥ ꯋꯥꯁꯥꯗꯅ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯃꯨꯛꯅꯕꯒꯤ ꯐꯤꯕꯝ ꯑꯃ ꯇꯥꯕꯗꯣ ꯃꯗꯨ ꯇꯥꯖꯍꯟꯅꯤꯡꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯀꯣꯀꯣꯃꯤꯅ ꯂꯧꯖꯔꯤꯕ ꯐꯤꯔꯦꯞ ꯑꯁꯤꯗ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏ ꯑꯁꯦ ꯀꯟꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯇ ꯊꯝꯖꯔꯤ